lalobasing gi athing mamrakta Numit Nini ki Khongchat India ki President Draupadi Murmur Ngashi Numit yung matung punga matawa matam na Imphal da Thunglakhre Ngashi mapal kangjai bungda sagol kangjai yengbaga loinana city convention da taramna okadori ayeng nupilal thoram da saru yabaga loinana senapati da satuna IDP sing unaram labo matung Imphal da halaklaga Delhi gi damak Imphal thadok higani hairi Khongchat asida state asigi oipa project kaya sangaram bakangna IDP sing unaba mati nupilal thoram yaramgani hairi President airport ta thunglabaga State asige Governor Ajay Kumar Bala, Security Advisor, Chief Secretary Yauna Mahaputaram okay. Oh, sir.